United Committee Manipur gi kungamanga suba mapok kumwon thauram pangthokhre lamdam asida khunda minariba kanglup furup singna masa khaki oiba thabak tawraklabadi Manipur gi apunbasi saktam kan bangamloi lamdam asigi apunbagi saktam da singnarakpa singge mayokta UCM na matam pumbada lepli haina lup asigi President YK Dhiren Maiteina fongdorakli Lampel Supermarket laiba Tantha Police Hold the Pangthokhre Foundation Day gi thoramaduda UPF ki President Nongthombam Rupachandra IPSA gi President Maibam Bisheshwar NIPCO gi President Oinam Premjit Pandam gi President Yumnam Cha Dilip Kumar Akwam Lup Kanglaipa ki President Soraisam Sanjit Kanglamai ki President Y Lerikleima Amadi Amkil ki President Laurembam Nganbina Thoram gi Maruiba Mithunglen Singoina Sarokya ki Thoramadu gi Manung Channa Zone 18 gi Ihauda Thawaina Pontha Pikraba Amadi May Ohum dagi Hauduna Chatharakliba Irangasida Thawaina Pontha Pikraba Singe Mapamda Ikai Kumnabo Utana Minute Ani Tumina Lepki Thawamaduga Mari Lenina YK Dhiren Maiteina Makhatana Hai Lamdamasugi Apunbagi Saktamgidamak UCM na matam pumbada leptuna lakli amaromda India lengakna Manipur gi apunba saktambu tangka kayada thugaina ba singchep thari asugumba choira kasida lamdam asida khunda minariba kanglup furup singna yaushindana Manipur gi apunbagi saktam da thugaina ba honarakli ba sida mateng pangsiloishi Manipur gi apunbagi saktamgidamak UCM na matam pumbada lepli haiba wapam thamlakhi Lady Posi India government taking a sea, Tongan civil society organizations in the Wari Sanaragasu, Makogi, Home Minister level, the UBI, Tongan political level, the UBI, Makoina Manipugi, Adumla upon the Samun territorial integrity, Kailo, Haragasu, Madu Kadai Faway Koina, Tazabaya, Bamusumachi, Karai Fabo, Madu Lengraba, Adulaba, Fidom Habasha, Ekoi, Tazabaya, the Gifu Malay, Mamadu United Committee Manipuna. Hojik aikoi miyam gi oiba Manipur gi apunbagi saktam kannabagi damakta aikoi haukiba 1949 gi adum laba Manipur na Bharat ta tin gi mamang da leramba Manipur gi territorial boundary amusu Manipur gi national unity do madu kainda baibasi India gi adum laba sana fathapta madu gi bapro kango na hapchil lakanda aikoi Manipur gi territorial integrity Hanagi Leremiba, Manipur, Bharat merged Tongki Mam the Leramba, Manipur territory integrity. I know the Kailo, Hibaki, Adum Lava, Poisonama, in non constitution, the Yahunda Musang United Committee Manipur, Aujavani.